ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯁꯨꯅꯕ ꯌꯥꯎꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯗꯤꯖꯤꯋꯥꯔꯜꯗꯅ ꯄꯨꯊꯣꯛꯄ ꯃꯅꯤꯄꯨꯔ ꯀꯦꯂꯦꯟꯗꯔ 2022 ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯁꯤ ꯀꯔꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯑꯃꯗꯤ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯎꯠꯆꯔꯛꯀꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯒꯅꯤ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯤ ꯀꯦꯂꯦꯟꯗꯔ 2022ꯅ ꯇꯥꯏꯞ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯁꯔꯆ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯤ ꯀꯦꯂꯦꯟꯗꯔ 2022 ꯗꯤꯖꯤꯋꯥꯔꯜ ꯗꯤꯕꯦꯂꯄꯔ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯑꯣꯄꯟ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯉꯁꯤ ꯇꯥꯡ 10 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10 2021ꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯦꯂꯦꯟꯗꯔ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯂꯦꯟꯗꯔ ꯑꯁꯤꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯇꯨꯗꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯇꯥꯔꯤꯛ ꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯅꯋꯥꯔꯤ, ꯐꯦꯕ꯭ꯔꯨꯋꯥꯔꯤ, ꯃꯥꯔꯆ, ꯑꯦꯄ꯭ꯔꯤꯜ ꯃꯊꯪ ꯌꯥꯎꯕ ꯕꯇꯟ ꯃꯌꯥꯝ ꯑꯃ ꯎꯔꯦ꯫ ꯃꯁꯤꯒꯤ ꯕꯇꯟꯁꯤꯗ ꯍꯣꯝ, ꯇꯠꯅꯕ, ꯔꯥꯁꯤꯐꯣꯜ, ꯍꯣꯂꯤꯗꯦ, ꯑꯗꯒꯤ ꯕꯪꯒꯥꯂꯤ ꯁ꯭ꯀ꯭ꯔꯤꯞ, ꯃꯩꯇꯩ ꯃꯌꯦꯛ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯇꯣꯒꯜ ꯕꯇꯟ ꯑꯃ, ꯑꯗꯨꯒ ꯑꯕꯥꯎꯠꯀꯤ ꯑꯃ꯫ ꯑꯗꯣ ꯑꯩꯈꯣꯏꯅ 2022ꯒꯤ ꯀꯦꯂꯦꯟꯗꯔ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯣꯝꯗ ꯆꯪꯕꯤꯔꯣ꯫ ꯍꯣꯝ, ꯑꯗꯨꯒ ꯁꯦꯂꯦꯛ ꯏꯌꯔꯁꯤꯗ 2022 ꯈꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛ 2022ꯒꯤ ꯀꯦꯂꯦꯟꯗꯔꯅꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯣꯛꯇꯣꯕꯔ 2022, ꯖꯅꯋꯥꯔꯤ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯖꯅꯋꯥꯔꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯄ ꯀꯥꯟꯗ ꯑꯣꯛꯇꯣꯕꯔ ꯊꯣꯛꯂꯛꯏꯁꯤꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯑꯣꯛꯇꯣꯕꯔ ꯑꯣꯏꯕꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯗꯨꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯖꯅꯋꯥꯔꯤ ꯑꯣꯏꯇꯥꯔꯒꯗꯤ ꯖꯅꯋꯥꯔꯤꯒꯤ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯖꯅꯋꯥꯔꯤ ꯕꯇꯟꯁꯦ ꯅꯝꯃꯦ, ꯖꯅꯋꯥꯔꯤ ꯊꯣꯛꯂꯛꯑꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯕꯇꯟꯗ ꯅꯝꯃꯦ, ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯥꯔꯆ ꯅꯝꯃꯦ, ꯑꯦꯄ꯭ꯔꯤल, ꯃꯦ, ꯖꯨꯟ, ꯖꯨꯂꯥꯏ, ꯑꯥꯒꯁ, ꯁꯦꯞꯇꯦꯝꯕꯔ, ꯑꯣꯛꯇꯣꯕꯔ, ꯅꯕꯦꯝꯕꯔ, ꯗꯤꯁꯦꯝꯕꯔ꯫ ꯃꯁꯤ 2022ꯒꯤ ꯀꯦꯂꯦꯟꯗꯔꯅꯤ꯫ ꯃꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯁꯨꯅ ꯌꯥꯎꯕ ꯀꯦꯂꯦꯟꯗꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯠꯅꯕ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯠꯅꯕ TAT ꯊꯥꯕ ꯕꯇꯟꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗꯩꯗ ꯇꯠꯅꯕ, ꯅꯨꯃꯤꯠ, ꯊꯥꯁꯤ, ꯃꯥꯏꯀꯩ, ꯍꯛꯆꯥꯡ ꯆꯣꯡꯕꯒꯤ ꯐꯜ, ꯂꯥꯏꯆꯥ, ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯀꯤ ꯐꯜ, ꯂꯧ ꯇꯥꯕ ꯐꯕ ꯅꯨꯃꯤꯠ, ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯕ ꯅꯨꯃꯤꯠ, ꯂꯧ ꯈꯥꯎꯕ ꯑꯐꯕ ꯅꯨꯃꯤꯠ, ꯀꯩꯗ ꯐꯧ ꯍꯩꯖꯤꯟꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯡꯁꯤ ꯌꯥꯎꯕ ꯐꯪꯉꯤ꯫ ꯕꯦꯛ ꯕꯇꯟ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯔꯥꯁꯤ, RAS ꯔꯥꯁꯤꯐꯣꯜ, ꯁꯤꯗꯩꯗ 2022ꯒꯤ ꯔꯥꯁꯤꯐꯣꯜ ꯃꯦꯁ, ꯕ꯭ꯔꯤꯖ, ꯃꯤꯊꯨꯟ, ꯀꯔꯀꯠ, ꯁꯤꯡꯍ, ꯀꯩꯅ꯭ꯌ, ꯇꯨꯂꯥ, ꯕ꯭ꯔꯤꯆꯛ, ꯙꯅꯨ, ꯃꯀꯔ, ꯀꯨꯝꯚ, ꯃꯤꯅ, ꯁꯤꯒꯤ ꯔꯥꯁꯤꯁꯤꯡꯁꯤ ꯌꯥꯎꯔꯦ꯫ ꯃꯁꯤꯗꯩꯗ ꯃꯦꯁꯀꯤ, ꯕ꯭ꯔꯤꯖꯀꯤ, ꯃꯤꯊꯨꯟꯒꯤ ꯁꯤꯗꯩꯗ ꯔꯦꯀꯣꯔꯗ ꯌꯥꯎꯔꯦ꯫ ꯕꯦꯛ ꯑꯃ ꯅꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ HOL ꯍꯣꯂꯤꯗꯦ ꯂꯤꯁ, ꯁꯤꯗ ꯌꯥꯎꯔꯤꯕꯁꯤ 2022ꯒꯤ ꯍꯣꯂꯤꯗꯦ ꯂꯤꯁꯅꯤ꯫ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 1ꯁꯤ ꯅ꯭ꯌꯨ ꯏꯌꯔ, ꯏꯃꯣꯏꯅꯨ, ꯒꯥꯟꯉꯥꯏ ꯃꯊꯪ ꯌꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯦꯡꯒꯥꯂꯤ ꯁ꯭ꯀ꯭ꯔꯤꯞ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ, ꯁꯥꯇ꯭ꯔꯁꯤꯡ, ꯃꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ BAN ꯍꯥꯏꯔꯤꯕ ꯇꯣꯒꯜ ꯕꯇꯟ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯅꯝꯕꯤꯌꯨ꯫ ꯃꯩꯇꯩ ꯃꯌꯦꯛ MEI ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯅꯋꯥꯔꯤ ꯅꯝꯕꯤꯌꯨ꯫ ꯁꯤꯗ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯊꯣꯛꯂꯛꯑꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ, ꯃꯥꯔꯆ, ꯑꯦꯄ꯭ꯔꯤꯜ, ꯃꯦ, ꯖꯨꯟ, ꯖꯨꯂꯥꯏ, ꯑꯥꯒꯁ, ꯁꯦꯞꯇꯦꯝꯕꯔ, ꯑꯣꯛꯇꯣꯕꯔ, ꯅꯕꯦꯝꯕꯔ, ꯗꯤꯁꯦꯝꯕꯔ꯫ ꯁꯤ ꯃꯩꯇꯩ ꯃꯌꯦꯛ ꯉꯥꯛꯇꯅꯤ꯫ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯃꯩꯇꯩ ꯃꯌꯦꯛ ꯑꯁꯨꯝꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯇꯠꯅꯕ 2022 ꯔꯥꯁꯤꯐꯣꯜ ꯃꯩꯇꯩꯃꯌꯦꯛ ꯁ꯭ꯀ꯭ꯔꯤꯞꯇ ꯑꯣꯏꯅ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯍꯣꯂꯤꯗꯦ ꯁꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯏꯪꯂꯤꯁꯇ ꯂꯩꯔꯦ ꯁꯤꯗꯤ꯫ ꯑꯗꯨꯒ ꯑꯕꯥꯎꯠ ꯑꯁ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯖꯤꯋꯥꯔꯜ ꯗꯤꯕꯦꯂꯄꯔꯅ ꯄꯨꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯀꯦꯂꯦꯟꯗꯔꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯄꯨꯊꯣꯛꯂꯤꯕ ꯀꯦꯂꯦꯟꯗꯔꯗ ꯑꯁꯨꯃꯥꯏꯅ ꯁꯨꯅꯕ ꯌꯥꯎꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯦꯂꯦꯟꯗꯔ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯤꯌꯨ꯫